Myanmar gi Lalhoubasinga wa Khannanaba Indiana Barton Toukhraba Matung Myanmar gi military Juntana Lanhoubasinga Wari Sanaba Barton Toukhre Pawasi Pandam Pause dagi Lokhatavane Itha Thazadaba Mawong Amada Myanmar military junta gi Maike dagi military Leingakka Asigi Mayokta Houkhre Sahi Ahum Makhairom Lalhouduna Lagliba Khulai Paiba Lupsingda Shantigi oiba Wari Sannanaba Tha Asigi Kuntarukta Barton Toukhre Amaromda Numit Kharanigi Mamangda India Leingakki Maike dagisu Myanmar military junta gi Mayokta Lalhoulup amadi political party singbu sahi asigi November thada Indian Council of World Research na sinduna New Delhi da pangthokadaba seminar amada saruk yaranaba Barton Toukhre haiba report media gi khuthangda phongdokpa leikhrabane agency gi pauna hai kumjali singani kunmathoi da pangthokiba Myanmar gi mikhalda semkiba civilian government adu military naku tawduna leingak lehankhidraba matung military junta gi mayokta leibak sinba thungna achauba ihau laktuna leibak aduda leiba yellomi gi khulai paiba Lalhoulup sing semgalaktuna military leingak ki mayokta lan hauduna lakhe pawasina hai kumjali singani kunmathoida military ku Toukhraba Matung masigi mayokta semkhiba ethnic minority armed group sing amadi pro democracy people's defense force pdf ka mayokna ba lanfamda Myanmar military na chauna maithiba nanglakpadagi Shantigi Wari Sannanaba military junta gi maikaidagi order adu tawrokibane military junta gi mayokta Lanhouliba ethnic armed group sing terrorist insurgent group sing amasung terrorist pdf group sing pumnamagna khut thokna ba leptuna aikhoi ga pau phauna duna leidiba political problem sing political oiba mawongda waroisin ama purakna ba honamina si haina military junta na thadorokpa statement amana khangalakpane ningsingba yai Myanmar da thokliba lan asida faraba lanfa miyoi kaya amagi mathakta military na miyoi bagi hak khongauna ba mawongda miyot minai gi thabak ayobi thakta sathariba si lepnaba United Nations na mamang sayolda Myanmar da section wafam thamkhiba leiravane panba yai kumjali singani kunmathoida Myanmar da military leingak lakhraba matung thorakhiba irangda misam lising mangaga satret hena Houkhre miyoi lising kun gi mathakta phajankhre haina local watchdog group ama oiriba assistant association for political prisoner da phongdokpa leikhrabane aujik Myanmar da thokliba lan asigi mathakta typhoon yagina amung leibak asida sathi bai sing ichau thoganduna miyoi chamri hena sekhibaga loinana miyoi lising kayana saphagadaba mafamda changjafam lauduna leiribane ningsingba yabadi the economics times na makhoigi source amada yumpham oiraga phongkhiba paw amada Indian Council of World Research na sinduna sahi asigi November thakhaida New Delhi da pangthokadaba seminar amada Myanmar military junta gi mayokta lalhouliba khulai paiba lupsing amadi political party sing saruk yaranaba Barton Toukhre haina phongkhibane Myanmar ga tainaba India gi border da haujik leiriba tangdu leitadaba phibam asina leibak asina Myanmar da Paikhatpa project sing da security gi risk leiriba sigi matangda Khannanaba kaubane Myanmar da leiriba national unity government amadi India gi ngamkhaida leiriba Chin Rakhine amasung Kachin state singi ethnic minority Lalhoulup singi mihut saruk yanaba khangalakibane India na Barton tawriba group singi manungda Bangladesh ka tainariba Rakhine bu control tawriba Arakan army amadi Myanmar gi khwaidagi mapangal kanba Lalhoulup Kachin independence army su yawi haina The Economics Times ki paw gi source aduna phongdokhibane Lamdam asigi Lalhoulup amaga Manipur Leingakka Shantigi Wari Sannanaba Thabak Paikhatpa Houkhre pawasi kangleipaki maira pause dagi lokhatjabane Lamdam asigi munbikhraba ningtambabu hanjinaba Bharat Leingakki mathakta Lalhouriba Lalhoulup amagi lusingba sing yauna lup adugi lanmi chamnga ga nifuga humdoi Manipur Leingakki khuthangda Bharat Leingakka Shantigi Wari Sannanaba thaurang lokhatle haire hiram asigi matangda pause asina phangba pawge source ki matunginade Bharat Leingakki mathakta Lalhouriba Lamdam sigi Lalhoulup kaya Leingakta khulai thadoktuna changjabaga loinana mahausagi punsida hanjinana ba honakhiba suspension of operation su khuyak pinaba amadi maikay animakta yanaba amadi nongmai kamnaba leptuna Shantigi Wari Sannanaba leiringai chairak asida Lamdam asigi Lalhoulup amaga Leingakka Wari Sannanaba thaurang asi laukhalakpani haire pawgi source asigi matungina Lalhoulup asigi makok thongba singa Assam Rifles ki IB gi joint director amadi Manipur police ki DGP ga tha amarom chumna paw phaunaraba matungda Lalhoulup asina phirep asi laurakhibani haina haire khongthang adugi saruk ama oina ngasidagi Lalhoulup adugi makhoigi lanmi singni haina maming matha leifamna singba pirakhiba miyoi sing adugi chapchaba phongdoknaba Manipur police ki maikaidagi verification chathaba Houkhre su haire